2001ꯗ ꯑꯩꯅ ꯆꯍꯤ 3 ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯕꯕꯥꯗꯣ ꯂꯩꯈꯤꯗꯦ꯫ ꯑꯩꯒꯤ ꯑꯁꯨꯛ ꯊꯤꯕ ꯂꯥꯏꯕꯛꯁꯤꯒꯤ ꯋꯥꯔꯤꯅꯤ ꯃꯌꯥꯝꯗ ꯉꯁꯤ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕꯁꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯃꯥ ꯑꯩꯒꯤꯅ ꯕꯣꯕꯣꯛꯀꯤ ꯍꯌꯦꯡ ꯁꯣꯔꯥꯠꯅꯤ꯫ ꯃꯗꯨꯗ ꯕꯕꯥꯒꯤ ꯃꯆꯦ ꯑꯩꯒꯤꯅ ꯅꯦꯅꯦ, ꯅꯦꯅꯦꯒꯤ ꯅꯨꯄꯥ ꯃꯥꯃꯁꯦ ꯑꯔꯥꯝꯐꯝ ꯑꯣꯏ꯫ ꯑꯗꯨꯅ ꯃꯥꯃꯗꯣ ꯂꯥꯛꯑꯦ꯫ ꯅꯨꯃꯤꯗꯥꯡꯁꯨ ꯑꯣꯏꯁꯜꯂꯛꯑꯦ꯫ ꯃꯥꯃꯗꯨꯅ ꯕꯕꯥꯗ ꯌꯨ ꯈꯔ ꯊꯛꯁꯦ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤ ꯌꯨ ꯊꯛꯃꯤꯟꯅꯩ꯫ ꯅꯨꯃꯤꯠꯁꯤꯗ ꯁꯣꯝꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ, ꯃꯤꯡꯗꯤ ꯃꯌꯥꯝꯗ ꯍꯥꯏꯖꯔꯔꯣꯏ, ꯃꯥꯁꯦ ꯌꯨꯗ ꯊꯛꯑꯒ ꯂꯩꯕ ꯃꯤꯅꯤ꯫ ꯃꯥꯒ ꯅꯨꯄꯥ ꯑꯃꯒ ꯅꯨꯃꯤꯠꯁꯤꯗ ꯈꯠꯅꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯆꯦꯟꯈ꯭ꯔꯦ꯫ ꯌꯨ ꯉꯥꯎꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯈꯠꯅꯔꯤꯕ ꯅꯨꯄꯥꯗꯣ ꯍꯥꯠꯀꯅꯦꯅ ꯈꯨꯠꯂꯥꯏ ꯂꯧꯕ ꯆꯦꯟꯈꯤꯕ ꯃꯇꯥꯡꯅꯤ꯫ ꯕꯕꯥꯒ ꯃꯥꯃꯒꯁꯨ ꯌꯨ ꯊꯛꯑꯒ ꯂꯣꯏꯕ ꯃꯇꯥꯡ꯫ ꯕꯕꯥꯅ ꯃꯥꯃꯗ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯆꯠꯂꯒꯦ ꯊꯣꯡꯁꯦ ꯂꯣꯜꯂꯨ ꯂꯥꯎꯅ ꯑꯗꯨꯝ ꯍꯥꯏ꯫ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯒ ꯊꯧꯗꯣꯛꯁꯦ ꯊꯣꯛꯈꯤꯕꯅꯤ꯫ ꯕꯕꯥꯅ ꯃꯥꯃ ꯊꯤꯜꯂꯛꯄ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯃꯤ ꯍꯥꯠꯀꯅꯦꯅ ꯃꯥꯒ ꯈꯠꯅꯕ ꯅꯨꯄꯥ ꯊꯤꯔꯤꯕꯗꯣ ꯑꯗꯨꯅ ꯂꯤꯠꯈꯤꯕ ꯐꯨꯔꯤꯠꯀ ꯕꯕꯥꯅ ꯂꯤꯠꯄ ꯐꯨꯔꯤꯠꯀ ꯃꯥꯟꯅꯕ ꯖꯥꯠꯅꯤ꯫ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯕꯕꯥꯗꯣ ꯃꯥꯒ ꯉꯁꯥꯏ ꯈꯠꯅꯈꯤꯕ ꯅꯨꯄꯥꯗꯣ ꯑꯣꯏꯔꯕ ꯈꯟꯗꯨꯅ ꯕꯕꯥꯒ ꯃꯥꯏ ꯎꯅꯈ꯭ꯔꯦ꯫ ꯕꯕꯥꯗꯣ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ꯫ ꯋꯥꯔꯤꯁꯦ ꯃꯥꯃꯅ ꯂꯤꯕꯅꯤ꯫ ꯅꯤꯡꯕ ꯊꯨꯡꯗꯅ ꯃꯥꯃꯅ ꯑꯩꯈꯣꯏꯕꯨ ꯌꯣꯜꯂꯛꯈꯤꯕꯅꯤ꯫ 2016 ꯑꯩꯒꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯃꯨꯕ ꯑꯃ ꯑꯩꯅ ꯊꯦꯡꯅꯈꯤ꯫ ꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯈꯤ, ꯑꯩꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯏꯕꯥꯅꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯅ 2018ꯗ ꯀꯥꯏꯅꯈꯤ꯫ ꯑꯩ ꯌꯥꯝ ꯋꯥꯈꯤ, ꯀꯞꯈꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯇꯣꯜꯂꯤꯗꯀꯣ ꯍꯥꯏꯅ ꯅꯤꯡꯉꯝꯗꯅ ꯍꯤꯡꯈꯤ꯫ ꯑꯗꯨꯕꯨ 2019ꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯅꯤ꯫ ꯃꯇꯝꯗꯣ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯒꯤ ꯕꯣꯔ ꯈꯨꯔꯨꯝꯕ ꯆꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯈꯤ꯫ ꯑꯩ ꯐꯦꯁꯕꯨꯛꯇ ꯊꯥꯔꯛꯄ ꯃꯦꯁꯦꯖꯇ ꯑꯩ ꯄꯥꯛꯅ ꯍꯟꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯦꯁꯦꯖ ꯑꯁꯥꯡ ꯑꯩꯉꯣꯟꯗ ꯊꯥꯔꯛꯈꯤ꯫ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯏꯇꯠ ꯇꯠꯇꯅ ꯄꯤꯌꯣꯅ ꯉꯪꯈꯤ꯫ ꯃꯥꯅ ꯉꯝꯃꯝꯕꯗꯒꯤ ꯑꯩꯒꯤ ꯅꯝꯕꯔ ꯃꯉꯣꯟꯗ ꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯌꯥꯔꯝꯗꯦ꯫ ꯃꯇꯝꯁꯦ ꯑꯩꯅ ꯅꯨꯡꯁꯤꯖꯈꯤꯕ ꯃꯥꯒ ꯀꯥꯏꯅꯈꯤꯕꯒꯤ ꯋꯥꯕ ꯃꯇꯥꯡꯅꯤ꯫ ꯑꯩꯒꯤ ꯑꯋꯥꯕꯗꯣ ꯈꯔ ꯐꯅꯕ ꯍꯥꯏꯗꯨꯅ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯈꯔ ꯇꯞꯅ ꯁꯥꯟꯅꯈꯤ꯫ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯄꯗꯧꯅ ꯇꯧꯈꯤ꯫ ꯇꯞꯅ ꯂꯣꯏꯅꯔꯛꯄꯅ ꯑꯩꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯈꯤ, ꯃꯥꯒꯤ ꯌꯨꯝ ꯂꯩꯇꯦ, ꯃꯕꯣꯛꯍꯣꯏꯗ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯕꯕꯥꯒ ꯃꯃꯥꯒꯁꯨ ꯌꯥꯅꯗꯦ ꯍꯥꯏ꯫ ꯃꯥꯅ ꯃꯆꯟꯅꯨꯄꯤꯗꯣ ꯆꯦꯜꯂꯨꯔꯦ, ꯃꯣꯏ ꯏꯃꯨꯡꯗ ꯌꯥꯝ ꯋꯥꯏ, ꯃꯥꯅ ꯍꯣꯠꯅꯕꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯅꯁꯨ ꯃꯥꯅꯕꯨ ꯊꯃꯣꯏ ꯁꯦꯡꯉꯗꯤ ꯈꯟꯗꯨꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯈꯤ꯫ ꯊꯥ 4 ꯁꯨꯈ꯭ꯔꯦ꯫ ꯃꯥꯁꯨ ꯑꯩꯕꯨ ꯇꯁꯦꯡꯅꯃꯛ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡ ꯎꯠꯂꯦ꯫ ꯁꯤꯒꯦ ꯍꯥꯏꯅ ꯇꯧꯕꯕꯨ ꯌꯥꯎꯈ꯭ꯔꯦ꯫ ꯑꯩꯅꯁꯨ ꯊꯥꯖꯈꯤ, ꯃꯥꯕꯨ ꯅꯨꯡꯁꯤꯈꯤ꯫ ꯃꯥꯗꯣ 2020ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 27ꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯔꯥꯎꯅ ꯇꯝꯈꯤ꯫ ꯑꯩ ꯃꯥꯒ ꯎꯅꯕ ꯐꯪꯒꯅꯤ ꯈꯟꯗꯨꯅ ꯌꯥꯝ ꯍꯔꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯃꯣꯏꯔꯣꯝꯒꯤ ꯃꯤꯗ ꯃꯥꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯪꯕ ꯃꯇꯝꯗ ꯀꯔꯝꯕ ꯃꯤꯅꯣꯗꯤ ꯈꯪꯗꯦ, ꯐꯕꯗꯤ ꯐꯕꯅꯤ, ꯌꯨꯝꯗꯗꯤ ꯄꯥꯛꯅ ꯂꯩꯇꯕꯅꯤ ꯂꯣꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯣꯏꯅ ꯍꯪꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯥꯏꯅ ꯐꯩ ꯈꯣꯠꯂꯤ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩ ꯃꯥꯕꯨꯁꯨ ꯊꯥꯖꯈꯤ, ꯊꯥꯖꯕꯁꯨ ꯍꯦꯟꯈꯤ꯫ ꯃꯥ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ 26ꯗ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯑꯩ ꯍꯌꯦꯡ ꯌꯧꯔꯛꯑꯅꯤ, ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯩ ꯌꯥꯝ ꯍꯔꯥꯎꯈꯤ꯫ ꯑꯩꯉꯣꯟꯗ ꯃꯥ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯑꯩ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯈꯤ꯫ ꯃꯥꯅ ꯌꯨꯝ ꯌꯧꯕꯒ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯦ꯫ ꯍꯣꯔꯦꯟ ꯉꯟꯇꯥ ꯂꯥꯛꯎꯀꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯁꯨ ꯂꯥꯛꯀꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩ ꯅꯨꯡꯁꯤꯕ ꯃꯥꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯅꯤ ꯈꯟꯗꯨꯅ ꯑꯩ ꯀꯦꯔꯒ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯈꯤ꯫ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯐꯥꯎ ꯃꯥ ꯂꯥꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯄꯗ ꯃꯥ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯦ꯫ ꯑꯩꯅ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯊꯣꯛꯃꯤꯟꯅꯔꯦ꯫ ꯏꯅꯥꯎꯅꯨꯄꯤꯗꯣ ꯆꯪꯉꯝꯗ꯭ꯔꯤ꯫ ꯏꯅꯥꯎꯄꯤꯒ ꯑꯩꯒ ꯃꯥꯗꯣ ꯉꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯅꯥꯎꯅꯨꯄꯤꯗꯣ ꯃꯥꯒꯤ ꯃꯃꯥꯅ ꯀꯣꯜ ꯇꯧꯔꯛꯏ, ꯍꯥꯟꯅ ꯆꯪꯉꯨꯈꯤꯒꯦ, ꯆꯦꯆꯦ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ, ꯑꯩ ꯊꯨꯅ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯒ ꯃꯥ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯏꯅꯥꯎꯅꯨꯄꯤꯗꯣ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯧꯕꯨꯛ ꯃꯄꯥꯟꯗꯅꯤ ꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯃꯥꯅ ꯑꯩꯒꯤ ꯂꯩꯔꯛꯄ ꯄꯣꯠꯁꯛꯁꯤꯡꯗꯨꯁꯨ ꯏꯐꯝꯗ ꯄꯤꯔꯦ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏ, ꯑꯩꯗꯤ ꯑꯆꯥꯄꯣꯠꯀ ꯑꯝꯇ ꯂꯩꯔꯛꯇ꯭ꯔꯦ, ꯂꯩꯕꯤꯒꯦ ꯑꯗꯨꯒ ꯆꯪꯈ꯭ꯔꯣ, ꯁꯤꯒꯤ ꯃꯃꯥꯡꯗ ꯗꯨꯀꯥꯟ ꯑꯃ ꯂꯩꯍꯧꯋꯦ, ꯑꯁꯤꯗ ꯂꯩꯕꯤꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯌꯥꯔꯣꯏ, ꯊꯦꯡꯉꯦ, ꯃꯃꯥꯅ ꯉꯥꯡꯉꯅꯤ, ꯆꯪꯉꯒꯦ ꯍꯥꯏꯕꯗ ꯀꯨꯏꯔꯣꯏ ꯌꯥꯗꯗꯅ ꯃꯥꯒ ꯒꯥꯔꯤꯗ ꯇꯣꯡꯉꯦ꯫ ꯑꯗꯨꯕꯨ ꯑꯆꯥꯄꯣꯠ ꯂꯩꯇꯕꯤ ꯑꯩꯈꯣꯏ ꯈꯨꯜ ꯊꯪꯅꯕꯗ ꯃꯗꯣꯝꯆꯥ ꯑꯃ ꯂꯩ, ꯃꯈꯣꯏꯗ ꯃꯔꯨꯞ ꯄꯩꯁꯥ ꯄꯤꯔꯨꯁꯦ ꯍꯥꯏꯅ ꯒꯥꯔꯤꯗꯣ ꯀꯟꯅ ꯊꯧꯏ꯫ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏ, ꯊꯦꯡꯉꯅꯤ, ꯑꯩ ꯂꯩꯍꯧꯔꯒꯦ, ꯅꯪ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯗꯦ꯫ ꯃꯐꯝꯗꯣ ꯌꯧꯔꯦ꯫ ꯌꯧꯕ ꯃꯇꯝꯗ ꯆꯪꯉꯨꯁꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯜꯂꯦ, ꯒꯦꯠꯇ ꯂꯩꯍꯧꯒꯦ ꯍꯥꯏ꯫
ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯗꯦ ꯃꯗꯣꯝꯆꯥ ꯀꯧꯊꯣꯛꯑꯒ ꯃꯥꯒ ꯃꯗꯣꯝꯆꯥꯒꯅ ꯑꯩꯕꯨ ꯃꯅꯨꯡꯗ ꯆꯪꯍꯜꯂꯦ ꯑꯗꯨꯕꯨ ꯃꯣꯏ ꯒꯦꯠꯇꯣ ꯂꯣꯟꯈꯤ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯩ ꯆꯦꯟꯗꯦ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯑꯩ ꯃꯥꯅ ꯍꯥꯏꯕꯗꯣ ꯌꯥꯈꯤ ꯅꯨꯃꯤꯠꯇꯣ ꯏꯕꯥꯅꯤ ꯆꯦꯟꯈꯤ ꯆꯦꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯈꯤ ꯑꯩꯅ ꯃꯦꯁꯦꯖꯇꯣ ꯍꯜꯂꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯗꯨꯕు ꯃꯥꯅ ꯅꯨꯄꯤ ꯑꯃꯇ ꯅꯨꯡꯁꯤꯅꯗꯦ ꯍꯥꯏꯈꯤꯕꯗꯣ ꯑꯩꯉꯣꯟꯗ ꯃꯥꯅ ꯃꯤꯅꯝꯕ ꯑꯣꯏꯔꯝꯈꯤ ꯅꯨꯄꯤꯗꯣ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯤ ꯑꯣꯏꯔꯝꯈꯤ ꯑꯩ ꯅꯨꯡꯉꯥꯏꯇꯕꯗꯤ ꯈꯔ ꯐꯥꯎꯏ ꯑꯗꯨꯕꯨ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯕꯨ ꯈꯟꯗꯨꯅ ꯆꯝꯊꯣꯛꯈꯤ ꯃꯥꯅꯁꯨ ꯋꯥꯔꯤ ꯁꯥꯏ ꯂꯨꯍꯣꯡꯕꯗꯤ ꯑꯩꯈꯣꯏ ꯕꯣꯍꯣꯏꯗ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯔꯒ ꯍꯣꯡꯁꯦ ꯍꯥꯏꯅ ꯑꯩꯁꯨ ꯍꯥꯏꯅ ꯈꯨꯝꯃꯤ ꯅꯣꯡꯉꯥꯜꯂꯒ ꯃꯣꯏ ꯃꯃꯥ ꯍꯣꯏꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯦ ꯑꯩ ꯆꯠꯂꯦ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯈꯩ ꯌꯦꯡꯅꯕ ꯂꯥꯛꯅꯩ ꯅꯨꯃꯤꯠꯇꯣ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯗꯣ ꯑꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤ ꯃꯆꯟꯅꯨꯄꯤꯗꯣ ꯐꯣꯟꯗꯣ ꯊꯅꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯑꯩꯁꯨ ꯀꯔꯤ ꯋꯥꯈꯟꯗꯒꯤꯅꯣ ꯈꯪꯗꯦ ꯃꯆꯟꯅꯨꯄꯤꯒꯤ ꯐꯣꯟꯗꯣ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯛꯈꯤ ꯃꯥꯅ ꯊꯣꯛꯈꯤꯕ ꯃꯇꯥꯡꯗꯣ ꯂꯣꯛ ꯇꯥꯗ꯭ꯔꯤ ꯐꯣꯟꯗꯣ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯕꯨꯡꯒꯤ ꯋꯥꯆꯞꯇ ꯐꯣꯇꯣ ꯊꯥꯈꯤꯕꯒꯤ ꯌꯥꯎꯔꯝꯈꯤ ꯑꯩꯅ ꯃꯉꯣꯟꯗ ꯉꯔꯥꯡ ꯑꯍꯤꯡ ꯍꯪꯕ ꯃꯇꯝꯗ ꯈꯪꯗꯦ ꯍꯥꯏꯈꯤꯕ ꯅꯨꯄꯤꯗꯣ ꯃꯥꯒ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯔꯝꯕ ꯌꯥꯎꯔꯝꯈꯤ ꯑꯗꯨꯕꯨ ꯌꯥꯎꯔꯝꯂꯤꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯑꯗꯣ ꯃꯊꯣꯡ ꯆꯥꯗꯕ ꯉꯥꯛꯇ ꯑꯣꯏꯔꯝꯈꯤ ꯑꯩꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ ꯑꯩ ꯁꯤꯅꯤꯡꯕ ꯐꯥꯎꯈꯤ ꯃꯈꯣꯏꯒꯤ ꯇꯣꯏꯂꯦꯠꯇ ꯆꯪꯉꯒ ꯑꯩ ꯌꯥꯝ ꯀꯞꯈꯤ ꯃꯤꯀꯨꯞꯇꯨꯗ ꯑꯩ ꯄꯦꯟꯅ ꯀꯞꯆꯈꯤ ꯊꯃꯣꯏ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ ꯑꯗꯨꯕꯨ ꯑꯩ ꯄꯦꯟꯊꯣꯛꯑꯒꯦ ꯈꯟꯈꯤ ꯆꯦꯜꯂꯨꯔꯕꯤ ꯃꯤꯡꯊꯣꯡ ꯐꯪꯉꯒ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯈꯟꯗꯨꯅ ꯑꯩ ꯀꯞꯄꯁꯨ ꯋꯥꯔꯁꯨ ꯆꯥꯛꯑꯁꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯅꯣꯡꯉꯥꯟꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅ ꯅꯪꯒꯤ ꯅꯨꯄꯥꯗꯨꯗꯤ ꯑꯩꯒ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯈ꯭ꯔꯦꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯌꯥꯝ ꯀꯞꯄꯦ ꯅꯨꯄꯥꯗꯨꯁꯨ ꯂꯥꯜꯂꯨꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦꯅ ꯊꯦꯝꯈꯤ ꯑꯩꯁꯨ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯌꯨꯝ ꯁꯥꯕꯗꯣ ꯊꯨꯅ ꯂꯣꯏꯁꯜꯂꯣ ꯏꯕꯥꯅꯤ ꯊꯨꯅ ꯂꯨꯍꯣꯡꯁꯦ ꯍꯥꯏꯅ ꯖꯨꯟꯒꯤ ꯇꯥꯔꯤꯛ 23ꯗ ꯏꯕꯥꯅꯤ ꯂꯨꯍꯣꯡꯅꯕ ꯂꯦꯞꯅꯔꯦ ꯑꯗꯨꯕꯨ ꯃꯣꯏ ꯌꯨꯝ ꯁꯥꯕꯗꯣ ꯐꯖꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯗ꯭ರೆ ꯑꯗꯨꯕꯨ ꯃꯈꯣꯏꯔꯣꯝꯒꯤ ꯃꯤꯅꯗꯤ ꯌꯨꯝ ꯁꯥꯕꯗꯣ ꯂꯣꯏꯁꯟꯒꯦ ꯂꯨꯍꯣꯡꯕꯁꯦ ꯈꯤꯇꯪ ꯌꯩꯊꯣꯛꯈꯤꯁꯦ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯄꯣꯠ ꯂꯩꯁꯟꯕ ꯂꯨꯍꯣꯡꯕ ꯀꯨꯏꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯍꯥꯏꯗꯣꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯈꯩꯅꯁꯨ ꯁꯥꯎꯅꯔꯦ ꯌꯨꯝ ꯁꯥꯕ ꯂꯣꯏꯁꯟꯗ꯭ꯔꯁꯨ ꯍꯣꯡꯅꯕ ꯍꯥꯏꯅꯔꯦ ꯑꯗꯨꯕꯨ ꯕꯥꯔꯇꯣꯟ ꯅꯝꯃꯕ ꯃꯇꯝꯁꯤꯗ ꯅꯨꯄꯥꯁꯦ ꯄꯥꯎ ꯐꯥꯎꯅꯕꯗ ꯑꯍꯣꯡꯕ ꯎꯕ ꯍꯧꯔꯦ ꯃꯔꯝ ꯆꯥꯗꯅ ꯈꯠꯅꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯣꯟ ꯑꯣꯐ ꯊꯝꯖꯤꯟꯈꯤꯕ ꯑꯌꯨꯛ ꯈꯛꯇꯪ ꯐꯣꯟ ꯍꯥꯡꯉꯛꯄ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯑꯍꯣꯡꯕ ꯀꯌꯥ ꯎꯈꯤ ꯂꯨꯍꯣꯡꯕ ꯍꯞꯇꯥꯗ ꯉꯥꯏꯔꯕ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯐꯣꯟꯗꯣ ꯁꯥꯎꯁꯟꯅꯔꯒ ꯐꯣꯟ ꯑꯣꯐ ꯊꯝꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯑꯩ ꯌꯥꯝ ꯀꯞꯈꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗꯁꯨ ꯈꯠꯅ ꯆꯩꯅꯕ ꯈꯔꯁꯨ ꯊꯣꯛꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯃꯑꯣꯡꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯈꯤꯗꯦ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯆꯦꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯨꯍꯣꯡꯉꯦ ꯌꯨꯝ ꯁꯥꯕ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯑꯩꯗꯣ ꯃꯈꯣꯏꯗ ꯂꯩꯍꯧꯔꯦ ꯗꯗꯥꯅ ꯆꯠꯂꯝꯗꯥꯏꯗ ꯑꯩꯕꯨ ꯀꯣꯜꯂꯒ ꯀꯞꯈꯤ ꯃꯇꯝꯗꯨꯗ ꯗꯗꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯣꯏꯒꯤ ꯃꯗꯣꯝꯆꯥꯅ ꯍꯥꯏꯔꯛꯏ ꯃꯧꯅꯦꯅ ꯀꯥꯗ ꯁꯨꯔ ꯁꯨꯔ ꯅꯩꯔꯒ ꯂꯩ ꯊꯣꯛꯂꯛꯑꯣ ꯊꯕꯛ ꯃꯌꯥꯝꯁꯦ ꯅꯪ ꯑꯝꯇ ꯇꯧꯔꯨ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯗꯣ ꯐꯥꯖꯟꯈꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯅꯣꯡꯗꯝꯈꯣꯟꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯐꯣꯠ ꯆꯥꯕ ꯑꯣꯏꯔꯝꯃꯤ ꯃꯆꯤꯟ ꯊꯤꯕ ꯇꯥꯠ ꯍꯩꯕ ꯑꯣꯏꯔꯝꯈꯤ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯀꯞꯈꯤ ꯏꯃꯥ ꯕꯕꯥ ꯌꯥꯎꯗꯅ ꯌꯣꯛꯂꯛꯄ ꯆꯩꯅ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯀꯥꯏꯗ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯕ ꯑꯩꯅ ꯌꯥꯝ ꯄꯦꯟꯗꯅ ꯀꯞꯆꯈꯤ ꯑꯁꯦꯡꯕ ꯌꯨꯝꯁꯨ ꯂꯩꯇꯕꯅ ꯑꯃꯗ ꯑꯃꯨꯛ ꯆꯪꯉꯒ ꯆꯥꯛ ꯊꯣꯡ ꯑꯃꯗ ꯑꯃꯨꯛ ꯇꯨꯝꯕ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯋꯥꯕ ꯃꯌꯥꯝ ꯃꯔꯛꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯒ ꯑꯩ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤ ꯍꯧꯖꯤꯛꯁꯨ ꯑꯋꯥꯕ ꯃꯌꯥꯝ ꯄꯤꯔꯤ ꯅꯨꯄꯥꯗꯣ ꯐꯣꯔ ꯆꯥꯕꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯝꯂꯒ ꯁꯥꯟꯅꯍꯟꯕ ꯑꯣꯏꯔꯝꯈꯤ ꯑꯩ ꯃꯗꯨ ꯈꯜꯂꯛꯄ ꯃꯇꯝꯗ ꯁꯤꯔꯁꯤꯔ ꯈꯟꯈꯤ ꯑꯁꯨꯛ ꯊꯤꯕ ꯂꯥꯏꯕꯛꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯣꯏꯗ ꯂꯩꯕ ꯅꯧꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯄꯥꯝꯃꯨꯏ ꯍꯥꯏꯗꯨꯅ ꯄꯪꯍꯥꯏꯗ ꯍꯥꯏ ꯑꯩꯗꯣ ꯌꯥꯝ ꯆꯥꯛꯈꯤ ꯀꯞꯈꯤ ꯂꯤꯛꯂꯤ ꯃꯆꯦꯠꯅ ꯊꯤꯜꯂꯒ ꯁꯤꯖꯒꯦ ꯇꯧꯈꯤ ꯑꯗꯨꯕꯨ ꯁꯤꯕ ꯉꯝꯈꯤꯗꯦ ꯃꯥ ꯑꯩꯉꯣꯟꯗ ꯆꯤꯟ ꯊꯤꯕ ꯇꯧꯔꯛꯈꯤ ꯌꯨꯝ ꯁꯥꯕ ꯂꯣꯏꯁꯟꯅꯤ ꯆꯠꯈ꯭ꯔꯒ ꯍꯦꯛꯇ ꯂꯩꯔꯝꯗꯕ ꯌꯨꯝꯗ ꯍꯟꯖꯅꯤ ꯈꯪꯗꯕ ꯀꯌా ꯇꯧꯔꯛꯈꯤ ꯑꯩꯅ ꯃꯆꯟꯅꯨꯄꯤꯗ ꯍꯪꯕ ꯃꯇꯝꯗ ꯏꯅꯝꯃ ꯅꯤꯁꯥ ꯌꯣꯟꯐꯝ ꯑꯃ ꯂꯩ ꯑꯗꯨꯗ ꯆꯠꯂꯝꯅꯤ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯏꯕꯥꯅꯤ ꯆꯠꯂꯨꯁꯤꯔ ꯍꯪꯕꯗ ꯃꯥꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯛꯈꯤ ꯏꯕꯥꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯦ ꯅꯨꯄꯥꯗꯣ ꯑꯩꯅ ꯈꯪꯕ ꯑꯣꯏꯔꯝꯈꯤ ꯑꯩꯅ ꯍꯥꯏ ꯗꯗꯥ ꯅꯤꯁꯥꯗꯣ ꯃꯉꯣꯟꯗ ꯄꯤꯕꯤꯒꯅꯨ ꯗꯗꯥꯅ ꯈꯔ ꯉꯥꯡꯕꯤꯌꯨ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯅ ꯃꯉꯣꯟꯗ ꯀꯞꯄꯒ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯅꯨꯄꯥꯗꯣ ꯈꯨꯝꯃꯛꯇꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯒꯗꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯕꯨ ꯃꯥꯅ ꯈꯖꯥꯏꯗ ꯊꯥꯔꯒ ꯐꯨꯈꯤ ꯑꯩ ꯌꯥꯝ ꯀꯞꯈꯤ ꯌꯨꯝꯗꯁꯨ ꯍꯥꯏꯗꯣꯛꯈꯤꯗꯦ ꯌꯥꯝ ꯈꯥꯡꯈꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯕ ꯐꯠꯇꯕ ꯋꯥ ꯁꯟꯗꯣꯛꯄꯤꯕ ꯌꯦꯡꯕꯤꯕ
nupa pami haibiba kya haibiki ai yam kapki aigi mataw aduda masu nungaitra male aingoda haraki ai nisa saba tokpa ngamdre chaningdanaba guli lebiyo haiduna aina mahaki mamada hariba matamda leirunu sisano haraki adubo idi mabu phanimba kobanina gulido leiraga pire ai nongota kaptaba numi yawkhite laibak thibi imagi mafamdadi ai nungaiba saki minamgi mabu nisa saba tokladi khandana mado aina wana senaki ibani nungsina nomota leminakhide luhonglapa numitra ni thoimuk surabase matamsida aina monda ngangki nang karigi nupi thirino oktaba nangdi adumna thanda lebi yadra haina adu haibagi aibu tamthina phubiki aina khale asu wana hingakpane sumaina lebak thina hingadabi sharu ai sikrage aina ai yam kapki ma aigi phane phiro huralaga forchaba horakki aina mabu wana sena jaduna ma numi humni mukti nisa sakide thabak suba chatpa hore trato ning surapa matamda July gi tang 32 da mado masan piga khanaki adugi mabungna saudana phone thugaigi aduna maram oraga aingoda onsilaki aibu sakro haiduna magi mama mabungna aibu saprigo na tanki ayam kapki asu waba marasida moina egi waba kanamta ubihide aibu phatana paktopiba natana aigi nupana ma paisa tange yum sabalo sange haiduna yumda thile adudagi ma sungla lakhidre ma naibu hana yengbirakide ma nisa saduna adama laikre ai wakan khanjamba hemambana depression naki mapan thokdabi kapaga khangki ma nomadi aingonda call tawre ai yum sabalo sange tawbane adubu imana yadre ai thandanandi losanba ngamdre nisa sisu topa ngamdre haraki asu wana mana aibu lobo lakani na ngaijaba arimba taki ai yam wana khangki inembo hoisu ai nei pamda leba thamari surala pho nombuta lakhide hoima su harakite ai lekagi mamangda yam ikaki ai gi lebasi kaino asu waba lebasi ba haiduna ai angaubi oiki nomadi ma aingona phone tawre aduga center da thambiyo haraki ai penda ba haibado oiki ai sininki yunggi misinasu nupado kaino haraki ai kapki imana ingonda kapaga haraki isana wana lebado ima yengba ngamoi khaina waina adubu ai halakpi mingthom phangadaba sarupudi ai mabu phalaga punna leminagi khanki aina tumina maga wari sanaki nang center da leuro tha amakak ai mamada nang thabak suba saki khungge haina masu hoi haidune yaki moi mamazu aingonda phone toraki tha amatang center da lehelage aduga nang bulobu lake haraki aisu yaki aigi mamada mu minamki mama mado thabak suba saki haina tha ama muleraga ai bulobu lakane hare mamana phare dudi tha amado yenge haina leki adubu tha ni helala pho karisu harakitre ai wana khangki angaubi oiki moi mamado call tawre tha ahum taka ngai ko haram laga phone do kakre ayam wagi ai habam khangkide tha ahum sijilakpadagi mamazu saure nomata manina wa ma harabasu nate nupa duga khaina haiduna aingonda taksilakhi mamasu sawbado phataba ngamtre khaina na ba haire aiju asawbane henkibana yare asu usitaba haiduna khulgi pradan kaure aina masanpida call tawre kaina na ba haiduna adu harubadigi masanpido akhoida lae adubu aidi sawningdana thokete asu kubise hoi ma haraktraga haiduna mana center dagi tholopaga police station da walo sinare adubu mana yade hojikti ai gyan tare haiduna ma yam kafki adubu ahlaman singi asawa duna ibani adu kaina ba haibdo oikhre ibani lamna khre 2021 gi November thada ibani walo sinakre madugi matu ma ngonda paw yam phorame ma bu ong tanu sibiu ai nang bu nungsi aina kapaga itatatan haraki aina magi number da block piki adubu ma 2022 gi me thada mu nisa sabana maram oraga odi chatlaga laikhidre ai ngasisu ma bu nungsiri aina ngasi phawa ma kaina bagi phangliba awaba misakse ma di khangnam laroi ko ma bu nungsibana ai ngasisu halakpi haba mington phangduna hingli matang asida wari asi mayamda tahansaba loijare mayamna channel asibu nusibiduna like share madi subscribe tawbiyu